khangdana lairakiba lilong thongda gari ga loinana tasinkiba driver asiba hakchang oina phangkhrai lamjingba group ki yamna laiba mawngda paisa ichang changdana paikhatpa eco housing na ngasidi imung kaya yum saduna nungaiba punsi ama ohenba ngamle Shuba Manipur Integrity Day pangthoklagani lamdam asigi miyam pumbana saruk yabiyu haina amukogi President PH Devana miyamda appeal tawkhrai Krumjari Times of Manipur News miyang tabiri bapumna upo Elizabeth na taram nokchari hauji miyamda pau sandokna pizari Naha numidang pung 12 makhairom tawa matamda Imphal More lambi ki lilong thongdagi Imphal Turelda DI tata ama tasinkhibadagi thiba khangdana lairakhiba driver adu ngasi ayuk asibakchang oina phangba ngamkhrai thiba khangdana lairakhiba driver Irong Chesabadagi MD Hefazuddin Chahi Kunmanga apokpa lekhidraba MD Firoz Khan ki thawa yaudra bhakchang adu ngasi ayuk pung 13 minute nifurom tawa matamda lilong thongdagi khara haitharaga phangkhibani Asivakchang adu uruptagi maiba asatulana phangkhibani hairi asivakchang adu leiri haiba khangbadagi mafam aduda fire service NDRF amadi SDRF ki kangbu su changsinduna hakchang adu lokhalkhibani hairi asivakchang police na lokhalaga rims ki miren sangda thamkhrai Panba yabadi gari adu Imphal Turelda tasinkhre haiba hek khangbadagi fire service NDRF amadi SDRF amadi leikai miyam changduna thibagi thabak chathaduna lakhibani ngarang nungthindi DI tata adu phangba ngambaga loinana driver MD Hefazuddin hakchang di thiba khangdana lairakhibani Hauziki matamda leinaba yum ama sanaba honabada senthum marangkaina phangdrabadi yadre Kanagomba sen paizadaba imung kayana yum amasagi hairabadi hekta oithokpa ngamdrei asigumba kaya sidagi koknaba lamjingba groupna yamna laiba paisasu ichang changdaba eco housing ki kanaraba thausil ama puthokhrei thausin asina ngasidi imung kaya yum saduna nungaiba punsi ama oiba ngamle hiramasida report ama इसादगी को पुथोगा साबा मतमदा सिगी चंगिबा मटेरियल जिंगजिगा दुगा लमजिंगबदा थादर इसे कशु कैदोंदा चांगदमदबदि यारोइबा अदुना सुमाइना मखोइना सुम थाजदबा दगी पैसा लेजरगा सारगासु मतम काइथोकपा दगी मतम संगदबा कशु युममागी साबा मतमदा चंगिबा मतमसे अदुगी मतिक चंगिदना अदुगुंबा केमता प्रॉब्लम लेहंदबिदा पुलब थादरागा वापमता लेहंदबिदा यामनंगा कोमोमदा सुमाइना लोइसनबिबसे थाफादबिदा अदुगी मतिक नुंगाइबा फावे हादि याम वानाबसे नोंग युदना खोतना याम वाना लेरमबदो हौति लमजिंगबगा खोसनाउदगी यामना नुंगाइना लेरे हादा दो सुमाइना पैसाजे पुथोकपा ngamdabani अखोइददि लाइरबनिना अदुम अखोइनदि कानैना खलेबा मी अतोपनादि खंद्रेको मियोइबना हिंगबदा संगबा मसाकसंगी मनुंगदा लेननबा युम हाइबसे यामना मरु ओइ कोइना चलुरगसु हंजिलकपदा आइगी युम हाइबसिना ख्वाइदगी हेली हाइना अहलसिंगना हाइनबा वाहि लेरिबनी हौसिकी बतमदा युम अमा निंगथीना साबा हाइबसी सेन यामना चंगी नोमगी सुरगा हिंजबा इमुंग कयाददी हेक्ता साबा ngamde asigumba kaya asidagi khara makhai koknanaba lamjingba groupna ngasidi eco housing gi project ama haudokhre lamjingba infrana paikhatpa project asina paisa yamna changdaba makhalgi yumsing sabagi thabak tauri project asigi makhada kanaba fanglaba miyoi singna sel changdana amadi iwa wadana yum ama saba ngambasi asuki matik nungai haina phongdoknarakhi hajiti yumji sare sabjo yam nungaire sarjingje ada moina sum yengsambi awal pa yengsambi dana khoi yumje mapung phanaba awala pa kai leige kana khoina chenjagadabado hadi moidagi moigi maikaidagi sarabina moina admaina tawbibado yam nungaije yamna nungaiba mikup amane haibi ai khoi leita lairaba mayam chingi damaktadi haidi man option mayam piraga yumji mapu ojanana bagi lambi mayam piri hairiba lambi singduda ngasidi imlai kerei giming thungdraba mioi kya di ngasidi lamjing bagi housing gi scheme sida thengnadana yum sabagi nungaiba adai mapu gi awaba lehendaba adu makhalgi asugum yum masi khoi leibang miyamna
ꯐꯪꯕ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯔꯥꯎꯃꯟꯕꯒꯤ ꯑꯩꯗꯤ ꯀꯞꯅꯤꯡꯉꯤ ꯌꯨꯝꯗ ꯑꯩ ꯃꯪꯗ ꯄꯣꯛ ꯃꯪꯉꯨꯗꯦ ꯁꯨꯃꯥꯏꯅ ꯁꯥꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯜꯂꯨꯗꯦ ꯃꯪꯗꯁꯨ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄꯁꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯛꯑꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯥꯏꯔꯕꯅꯤꯅ ꯄꯩꯁꯥꯗꯣ ꯂꯩꯇꯕꯅꯤꯅ ꯁꯨꯃꯥꯏꯅ ꯁꯥꯔꯒ ꯌꯨꯝꯗ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯨꯗꯦ ꯑꯩꯗꯤ ꯁꯥꯔꯣꯏꯅ ꯁꯥꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯊꯥꯖꯔꯨꯗꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤꯗꯤ ꯃꯪꯐꯥꯎꯅꯍꯜꯂꯦ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯄꯤꯛꯑꯕ ꯑꯦꯃꯥꯎꯟ ꯑꯃꯗ ꯌꯨꯝ ꯂꯩꯖꯗꯕ ꯃꯤ ꯈꯔꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯁꯦ ꯂꯝꯖꯤꯡꯕꯕꯨ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯨꯝ ꯁꯥꯒꯗꯕ ꯏꯃꯨꯡꯗꯨꯅ ꯁꯨꯞꯅꯇꯪꯒꯤ ꯌꯨꯝꯐꯝ ꯑꯃꯈꯛ ꯊꯣꯟꯕꯤꯔꯒ ꯂꯣꯏꯔꯦ ꯃꯤꯁꯇ꯭ꯔꯤ ꯌꯥꯎꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯆꯥꯛꯁꯤꯡ ꯂꯝꯖꯤꯡꯕ ꯏꯟꯐ꯭ꯔꯥꯅ ꯄꯨꯔꯛꯀꯅꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯑꯃ ꯁꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯝꯖꯤꯡꯕ ꯏꯟꯐ꯭ꯔꯥꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯇꯤ.ꯑꯩꯆ. ꯖꯦꯝꯁꯅ ꯐꯣꯡꯗꯣꯔꯛꯂꯤ साबदगी होना ओनली कस्टमर ओनली पुथोपीदोइसे माना युमफमदु खतंग अदुगा मागी फाउंडेशन हाइबदि माना फाउंडेशन दुदी अखोइना मदुदा इंक्लूड तौद्रे मागी युमफमदुगी अवांगबदुदी माई कस्टमर सिंगदुगी अपामगी मतुंग इल्ले अदुगा अखोइना एवरीथिंग लेबरदगी अदगी लेबर सिंगदुगी चाना थकनबदगी एवरी इवन योपीबो अखोइ कस्टमर दा पुथोंदे अखोइगी एवरीथिंग मटेरियल युम साबदा चंगिबा मटेरियल खुदिम अखोइ लमजिंग मना पुथोगा मदुदा हौजिकी कंस्ट्रक्शन जे अखोइना अदुदा पाइखचबने हौजिक फावबदा साब लोइरबा युमसिंगदा लमजिंगबा इन्फ्रागी माइकैदगी मैनेजर पांथोई कोंथौजम सुपरवाइजर टी.एच. जेम्स यावना मेंबर कयागा लोइनना चत्तुना हैंड ओवर सर्टिफिकेट सिंग येंथोखरे लमजिंगबा इन्फ्रागी जेनरल मैनेजर जॉनसन येंखोमना हौजिक फावबदा युम निफुगी मथक्ता सादुना इमुंग कयागी मियोइसिंगदा कानाबा पीखरे चौराकना लुपा लाख अमा मखाइरोम दमक संगना साब युम असि युम्बु अदुदा करीमता अवाब पीदे संगदबा मसाकसिंग फंगबा फंगदबगी वाफमसु करीसु थोहंदे मिस्ट्री की साना थंगनबा फावबा अखोइना पुथोई हाइना फोंदोके अदुदा अखोइना पिजरबे फैसिलिटीजना एवरी हौबदगिना लोइबो पोट चै अमदी दगी मिस्ट्री लेबर अमदी मोइगी चाना थक्नबा अदु अखोइना लोइनमु सप्लाई तौजगनी अदुगा हजिक तौरगजु अखोइना साजरीबनी अदुगा मसिदा बन ब्लॉकेट लेदना ममन हेंकलक्पा अदगी पोचै फंगदबा सिगुंबगी इशूजी अखोइना सॉल्व तौनबगी दमक अदुगी पोचदा अखोइना संजनजरपनी हजिक अखोइ सक्सेसफुली माइ पांगना चथबा होजरे अदुगा मखा ताबदसु अखोइ स्पीड याम थुना अखोइगी अराउंड अखोइना हजिक पौदा लेबर अमदी मिस्ट्री अखोइना हायर तौजरी जे 80 अनमाइना हायर तौजरे अदुगा टीम जे अखोइना टीम वाइज सेमगा मफम मफम फॉर एग्जांपल चुचामपुर हौरे कक्चिंग हौरे अदगी हाइंगांग लोमदा अंद्रो थौबाल अयाम अखोइ लोइनमक यांगपोपी सोमदा अखोइ लोइमक युम साबा ऑलरेडी हौजरे अदुगा मयामने येंगनबैदमक्तजु अखोइ मयामने थोइदोइदोना खंगनबा नोंपोक संजेमदा लेबा लेंगे विलेज हाइबा अदुजु अखोइ सैंपल मॉडल अम सारगा थमजरबनी अदुना अकोन अहानगी वानी अखोइना हाना बुकिंग तौखेबा कस्टमर सिंगना युम साबजिमक्तु नोंमददी पुलप लोइसनबा यादबनिना अदु मागी शेड्यूल दुगी मतुंगिना अखोइना 1 by 1 कॉल तौरगा मागी तानबम थोपा अदगी मागी तौबम थोपा फॉर्मेलिटीज मैम अदु तौनबगीदम होजि अखोइ अदुगी प्रोसेस अदुगी प्रोसीड्यूर होजि चथजरी तुंगी खुनाइदा कानबा अमा पीननबगी पांदमदा लमजिंगबा ग्रुपना पाइखलिबा थबक असिना युम साबा ngamjadaba इमुंग कयागिदी अचौबा मैरा अमा ओइरगनी असान मियेंग अमगी मखादा पाइखलिबा थबक असिबो खुनाइ असिना पुंगनिंग थौना हापिबा सौगतपिबा मथौ ताइ लमजिंग ग्रुप नंगसी फावबदा मणिपुर की तोंगान तोंगान जगह सिंगदा इको हाउसिंग की कानबसिंग पीदुना यामना नुंगाइबा पुंसी मरेल कयादा ngasidi इमुंग कया हिंगबा ngamle मसिमक लमजिंग ग्रुप ना मणिपुर की मियामदा अचौबा खुदोल अमा तंबनी हाइना हाइबदा हाइमनबा थोगलोय कैमरा पर्सन सेंगलेगे लोइना पाउदमजरीबा नवकुमार खागोकपम टाइम्स ऑफ मणिपुर इम्फाल कुनगनिथोय रक्षुबा मणिपुर इंटीग्रिटी डे पांगथोकलगनी हाइना अमुकोगी प्रेसिडेंट पी.एच. देवाना फोंदोखरे ngasi kwa kaithel da leiba amukogi office ta pangthokpa paumisinga unaba mada देवाना मखा तारादुना हाई लमदम मसिदा कुमजा 1997 अगस्त मरीदा चतखिबा एशिया की ओइबा ख्वाइदगी चावबा खोंगचत अमनी हाइनरिबा मणिपुर की सक्तम काइबा यारोय हाइबा खोंगचत अदुबो निंगसिंगबा ओइना चही खुदिंग लेपतना पांगथोकतुना लाखली हाइरिबा खोंगचत असदा लमदम मसिगी मियाम पुंबना सरुक याबियु हाइखी सिंगमगा चमापन मौद्रागा तरेत की अगस्त की तांग मरीदा चतखिबा
ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨꯒ ꯑꯦꯁꯤꯌꯥꯒꯤ ꯃꯅꯨꯡꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯥꯒꯁ 4ꯒꯤ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯗꯨꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯁꯨꯡ ꯃꯤꯐꯝ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦ ꯍꯥꯏꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯏ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯆꯍꯤ 22 ꯃꯄꯨꯡ ꯐꯥꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯅꯤ ꯊꯧꯔꯝ ꯑꯃꯈꯛꯅꯤ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯌꯦꯡꯗꯨꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯤꯒꯅꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯃꯔꯛꯇ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯛꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯕꯤꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ 33ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯅꯤ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯑꯃꯗꯤ ꯂꯣꯟ ꯀꯌꯥ ꯑꯁꯤ ꯉꯥꯛꯅ ꯊꯝꯕꯅ ꯇꯨꯡꯒꯤ ಮಿರೋಲ್ದ ಅಚೌಬ ಖುದೋಲ್ ಅಮ ಒಯ್ಗನಿ 33 ಮುಕ್ಸಿನ ಮಣಿಪುರ ಸಾಬನಿ ಮಣಿಪುರ ಹಾಯ್ಬಸೆ ಮೈತೈ ಖಕ್ತಗಿ ನತೆ ಮಣಿಪುರ ಹಾಯ್ಬಸೆ ನಾಗಾಗಿ ನತೆ ಕುಕಿಗಿ ನತೆ ಪುಮ್ನಮಕ್ಸಿಗಿ ಅಪುನ್ಬ ಕಾಂಗ್ಲುಕ್ 33 ಕಿ ಮಣಿಪುರನಿ ಅರುನ ಸಿಗುಂಬ ಅಪುನ್ಬಗಿ ಅದುಮ್ಲಬ ಲಮ್ದಮ್ ಅಮ ಒಯ್ರಿಬಸೆ ಕನಾಗುಂಬ ಫುರುಪ್ ಅಮಗಿ ಇಂಟರೆಸ್ಟ ಕಾಂಗ್ಲುಪ್ ಅಮಗಿ ಇಂಟರೆಸ್ಟ ಹಾಯ್ರಿಬ ಲಮ್ಮಸೆ ಥುಗಾಯ್ನನಬ ಹೋನರಕ್ಪ ಥೌಸಿಲ್ ಕಯಾ ಅಮ ಮಪಾನ್ಗಿ ಅಮಸುಂಗ್ ಮನುಂಗಿ ಖುದ್ ಅನಿ ಚಂಗಗಾಂದ ಸಿಂಗ್ನರಕ್ಪ ಕಯಾ ಅದುದಿ ಐಖೋಯ್ ಚಪ್ ಚಾನ ಥೆಂಗ್ನಗನಿ ಲೈಪಾಕ್ಸಿಗಿದಮಕ್ತ ಇರಮ್ದಮ್ಸಿಗಿದಮಕ್ತ ಐಖೋಯ್ಗಿ ಯೂನಿಟಿಗಿದಮಕ್ತ ಐಖೋಯ್ ngasisu thawai kathoknanabagidamakta manipuri miyamna chap chana leptuna lay Haukiba July 13 da Manipur University campus quarter type 4 dagi mangkiba Kongbrai Lapam Saulika Devi Chahi Kunmathoi Apopa K Somorendro Singzamai Police ki team amana Delhi gi Parhargan Salaiba Hotel amadagi ngarang rescue tawraba matung ngasi Imphal tamna purakhrei Police gi fangba pawgi matung inna haukiba July 13 gi ayukta Kongbrai Lapam Saulika Devi Kaubi Nupi Macha ama mangkhre haina police report lakpadagi Singzamai police na case ama lokhatpaga loinana mahaki khongul liba horakhibani haukiba tang 13 ta mahaki location asi Delhi gi Parhargans area da leire haiba khangba ngambadagi Singzamai police ki team amana Delhi da chatuna Delhi police ki matenga loinana Nupi Macha adu hotel amadagi rescue tawkhibani Singzamai thana sida handak marak chakarasu missing report chakara toire handak report ama lakpa date 14 sida 12 ta report ama lakpa missing report ama aduga mari lenana koina inquiry tor matung thigala matungda haiba nupi macha mangkhiba si Delhi gi mafam da leire haiba pawng phangdagi akoina location je track tor matungda akoi Delhi yausalu bane date 14 da mafam ayamba kothi thira matungda akoina mafam je Pargans area sida leire haiba pawng phangdagi Pargans su sawni koi chaluraga matungda numit mari ni muki thira matungda hario nupi macha se koi phangjabani phangi mafam na koi kenogi Pargans ta leiba koi nawar gali haina lei adugi manungda JOT hotel adagi koi angang nupi macha se koi kanma ngamjabani Imphal East District ki Lamlai Police Station ki manung chanba Tinsit Lambi amade Imphal Ukhrul Lambi samnariba Faknungi ITI manakta leiba Faknung amade Sombung Khul anigi samnafam oriba Baile Bridge tha sigi tarani thoigi ayuk pung 8 makhairom taba matamda leingoi puba tata ama lanthok naba honabada thong adu mayai chabukta tekhibagi thodok thokraba matung ngasi fawbada semjin bidana maikai adomgi khunja singda awaba mayoknare thong adu yadabana maram oraga ITI gi mahiroi amadi staff sing yauna faknung amadi sombungi khunja sing chathok chasinda angakpa fangna awaba mayoknare maram aduna lenga ki mari leinaba loisangna athuba matamda semjin biu haina faknung social youth club ki secretary na thadorak pacherol amana lenga ki pukning chingsilakli pawgi marakta naten ma break malauzari Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leijaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing da admission fanglaba mahiroi singda tha khuding stipend oina lupa lising tara fangani tuition fee structure BSc rupees 30,000 per year
Food and accommodation rupees 45,000 per year. First to fourth year same fees. MSc Nursing in NPCC fees rupees 1.5 lakh per year. Food and accommodation rupees 45,000 per year. Eligibility BSc class 12 pass, physics, chemistry, biology and English 50% in aggregate. Manipur gi mahiroi singi oina entrance test yaudana direct admission tawbiba yagani. Subnataki seat 15 khaktani. Akupa marol gidama contact tawbirau Educare Zone near Bosem Babupara. Phone number 60090622261 natraga 87940262277. Manipur University the affiliate Tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration, BBA Nupa amasung nupi ki hostel gi khudong chaba leijari akaknaba seat kharatani akupa marol gidamak www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact tawbiyu. Break imatungda taram nongchari. Imphal More lambi paringda cheliba passenger amadi mal puba gari singna gariga chana daba maungda ahenba pochai amadi mal hapchilaga gari thobada athingba thamkhre. More police na lokholakpa khongthang ama oina ngarangdagi hongna More dagi ahenba mal haplaga Imphal tamna tholakpa gari sing More police checkpost da athingba thamkhibani. Hiramasi gi matangda More police gi fangba paugi matung inadi lambi paring asida accident yauna pamdaba thodok sing toina tholakpadagi khongthang asi lokholakpani. Lambi paring asida cheliba gari driver singnasu mateng pangbiu haina appeal tawrkhli. Amaromda Imphal dagi More tamna gari kayada ahenba mal sing haplaga lakpadadi athingba amata pidaba miyamna angakpa amadi oinari. Relief Center for the Welfare of Differently Abled Person Manipur gi Vice President Lenin Hiromna luchingduna Manipur da leriba differently able oiraba singi damakta point tara yauba Charter of Demand amang ngarang New Delhi da MP Dr. R.K. Ranjan Singh unaduna pisinkrei tungda MP Dr. R.K. Ranjan Singh gi Kuthangda Union Minister ga telephonic conversation tongnaduna wari sanakhrei wari sanabadu da Union Minister na Parliament mifam leibana unabagi tanja fangdre maram aduna Charter of Demand adu MP Dr. R.K. Ranjan gi Kuthangda sinaram naba khanghalakpadagi MP Dr. R.K. Ranjan gi Kuthangda Charter of Demand adu sinakre hairi. Lairaba miyamna ahongba mamalda fangjagadaba ayen cheng karigidamak mamal tangna fanglibasi lalhobagi mingda transport contractor yamna huranbagi oiramlei cheng huranbagi wathok asida khwaidagi chauna sendong fanglamlibasi transport contractor na oiramlei hauze miyamna kaithilda leinariba chengi mamal asida pabada assembly segment amagi National Food Security Act ki makhada fangliba ayen chengi chakthong huran potyanbada fangliba sendong asi yamdrabada Lak nifu mangadagi yangkai faubani haina Maoist Communist Party gi Coordinator Standing Committee gi Cherol amana hairakli. Cherol aduna makha taribadi transport contractor mayamna lobada tha anigi chakthong pikre haiba wafam asina chentha hanbada Maoist pusu yauri maram aduna yawol lalho masak thihanbagi damak transport contractor khudimakta loop asina akanba mityeng changlagani. Mungnarakpa sida transport contractor mayamgi chungoi oina tholakpa loop adu miyamda masak khanghangani amadi thengnafam thokpa adu loop asina mapung fana thengnagani haina akanba cheksin wasu thamlakli. Ngasi ayuk Imphal Thobal lambi paringda waithau golai mayada thokiba laibak thiba gari accident da nupi ama leikhidraba nupi adu chapchaba masak maming khangba ngamdri asiba akchang police na lokhalaga Jenims ki miren sangda thamkhibaga loinana case amasu lokhatkhre hairi. Assam Rifles amadi Jiri Ghat Police ki apun bakangbuna Moregi border oriba Assam ki Namdailing amadi Santipura gi akoiba mafam singda chathakiba operation da NIA na wanted lauthokraba NSCN R gi makok thongba luchingba ama yauna ani khulaiga konana fari hari faraba sing adudi Kadigai Rongmai amadi Raiflung aka Rahul kawi
Makhoi anidagi N16 rifle ama kapa yariba marusing fangle hairi faraba Kadigai Rongmai Hana NSCN kegi publicity secretary oina thopurambadagi NSCN arda yaukibani mahak tongan ba case kayada chenabadagi NIA gi kangbuna fananaba thiriba misakni makhoi hauji Jirigat police station da wahang pahang chathari haiki Thobal district ki mega food park amadi jewelry park sagani haina minister Biswajit na fongdokhiba wafam adu Langthawal Khunau Koizam village Sora amadi Laiching Minaugi Kunja singna yaba ngamloi hairakli Affected Land Owners Association against the construction of mega food park at 44 YTV Khunau amadi Loko na Thadorak Pachirol amana hai Thobal DC na Kunja singda khanghan batawdana mega food park amadi jewelry park sanaba lam onbagi mayokta maikai adomgi Kunja singna rally amadi wakat mifam famduna yaninda ba fongdokhiba laikre Madu fawada laingak na ngami haibagi matagum chatharakli ba thawong asi yaba ngamloi hairakli Kala Khetra Manipurgi Yankhairak Shuba Mapo Komon Thoram ngasi Langol Lai Manaigda Leiba Kala Khetra gi Sanglenda pangthokre Thoramaduda Manipur Sahitya Parishad ki chairman IS Khaidem Aryan Theatre gi director Dr N Premchand amadi Kala Khetra gi president Wangkhem Gokul Chandrana mathang sena chief guest of honor amadi president oki Thoramadugi saru ama oina Kala Khetra bu lingkhatpada achoba thodang loramba leihidraba luchingba singi mafamda haikat leikat tamduna ikai khumnaba utpana thoram adugi mapung oiba saktam oki Chayol amaromgi mamangdagi yumthangnariba Assamda nong leptana chukhibana maram oiduna hauzik fawba Assamgi tongan ba district kunipanda lairiba miyamna ichawgi Awawa mayoknari district kunipan gi khul lising mari ga chamaga kunipan gi khunja lak yankhai humdoi henbana hauzik leifam leitana leiri ichawasana maram oiraga leikhidaba mi gi masingsu hengalak paleptri hauzik fawbada mioi kuntra tare leikhidaba loinana yumda yokpa sa san kayasu leikhidre madugi mathakta awang nongpuk state ki khwaidagi chawba sayok sang ama oiriba Assam gi juda leiba sa kayasu sikhibagi thodok leikhre Madugi mathakta Kaziranga National Park ta leiba Royal Bengal Tiger Sing leifam leitaduna chentorakpadagi ngarang numidang Assamgi Harmati Village ta leiba yum amada kai ama imung da changlaklaga famung da tumduna leirambadagi miyamna mipainaba poknaribani Hauzik Bharat ki tongan ba state singda kangdagi sandokpa laina ama oiriba Japanese encephalitis park sana sandorakpadagi miyamna mipainaba leiringai cherakta yumthangnariba Nagalanda layong asina maram oiraga miyoi ama leikhidre hairi State Health Department ki report amagi matung ina Hauzik Nagalanda Japanese encephalitis na nawa miyoi mapan masak khangdokpa ngamle anaba sing adu ayambana Dimapurdagi ni hairi Ngasi ayu phone kiba pauche singda kari maruba pau yaukibage habdu myam punamuk miyeng tamnis Lamjingba Times Horticulture ki pothok na malam gi kaithalda Manipur gi mafam ama kanana hotnasi chief minister extra judicial killing gi damak ban sama likhatpada Supreme Court ne yakhre mahairoi nupi masa ama school de thori yandun siram lei bomku village ki khunja sing khunda leibaki badagi chenakhre Awang Nongpokta Special Category Status Piba Center na yakhidre Sangai Express Imphal da Celsius degree kuntra taruk yauna sakhi Ganja process tawduna mapanda thadok laba yai CM Hostel da nupi macha ama siramle Imphal da visa lawba yaraba yai tongkiba miyoi sing phangdri Poknafam Manipur Services Revised Pay Rules listing ni taramapan phongkre Anova rule sigi matung ina hauzik leiriba basic pay da fitment factor 2.57 na multiply tawragani Manipur gi mafam kharada ganja thabada government na ayaba pinaba khanari Viren Manipur de satakhiba extrajudicial mihat ki hearing sathanaba anova ban sembada Supreme Court na yakhre bomku gi khunjasing khul thadoktuna chenakre Naharol gi thodang Department kharagi thabak hapagi athingma loktoktuna thabak hapnagani ganja legalize tawduna mapalam da thadok na khanari chief minister Karnataka sarkar gi thajabagi motion ngase ayuk pung 13 fawba speaker ne adjourn tawkre Manipur gi extrajudicial killing gi case ka mari leinana AC na nauna bench ama reconstitute tawbada yakhre MSuga wakhal taminakre mahairoi singna mobile paiba thingjingkhre Huyen Lan Pau Rekha Mihat
crime scene evidence singa corroborate tawhanaba lie detector test tawba yai minaraba thangnauzam Amit Sahana awang nongpo ki governor CM singa unaduna security ki wafam khanaga dawri state siga semitlon phagat hanbada horticulture sumaru eba sector amani Potsegi mamal atyapak na wangkhalakpana miyam kham theng na ware gai khangam position lawkhibi mahiroi ama bosem na piba mana lawkhidre Sana Laibak masini aikhoi gi Imphal City lambi thachilaga police OP gi thongalda nunglengoi yonle extrajudicial killing Supreme Court ki yathang hearing zathanaba tokhaiba bench ama semba Supreme Court na yakhre DI ama turel tasin khre diver fangdri ganjabu hidak kanaba pambi oina akaknaba Mafam kharada thanaba lengak na khanari CM chap manaba DDC ama register taurambadagi police na machin mana fare Isel Express Chief Minister na Horticulture Department gi anoba Directorate Building Sangakre Manipur gi lehaw gu chanaba anoba horticulture product puthokpana lamdam sigi sel thungi phibam phagathan bangamgani and biran Greater Imphal area gi drain sing IMC na sengdokpa hore Minister na yengsingkre Minister na toll free number hangdokre DDC के मेंबर साधुना रजिस्टर तौनब होटनरब मियोय पुलिस ना फागत खरे इराइबाक मणिपुर थोकिबा फैक्ट एनकाउंटर केसिंग यंगसिनब सुप्रीम कोर्ट के अनौबा बेंच लेरगनी पोपी पाम्बी की बहुत्ता हॉर्टिकल्चर की पोथोक ओइना थाहनब होटनरी गंजा पाम्बी लीगलाइज ओइना थाहनब खनरी पोचई अमदी अचा अथक योलिबसिंग रजिस्टर तौगदबनी लोइसिलकपदा मरु बपा अमुख ना पिजरी Lilong thongda gari ga loina tasin kiba driver asiba chang oina fangkhre Lamjingba group ki yamna laiba mawongda paisa ichang changdana paikhatpa eco housing na ngasidi imung kaya yum saduna lungaiba punsi ama ohenba ngamle Kunganitho rakshuba Manipur Integrity Day pangthoklagani lamdam asigi miyam pumbana saruk yabiu haina amukogi President PH Devana miyamda appeal tawkhre Hauzigi onadi Manipuri pawmata ansalojare miyeng tabiriba singbu amukana khurumjari